Social media amadi newspaper singi update miyam da thamjari. Ahanbada Jiribamda tangdulai taba poraknaba kasada maramadi Meitei wari sada kibakoloinana Jiribamgi maramaso Meitei sing Khut Thanadaba warep Yanakhre Laima khongdagi Kuki fa kiba Meitei masani hojik Kuki thina phurakpadagi Laima khong army hospital da laikatnari hairi mathangda arambaigi PRO Robin Mangangna suna phongdoklakde madude aikhoigi na sak pijaraga thakiba mina tawrakpana mamai loina thugai viraga hojik Laima khong army hospital da treatment piri army na kanbi hore mathangda Aaron Kaising na sumna phongdorak le madude Kuki singda aina hairakle mafong khuding Kuki Lane Kuki Hills thajingano haibani maram laitabida Kuki da dong against sale haye karamaina maram laidrino haibani Kuki Lane page da everyday Kuki Lane gi map thagale ikaiba kharkara orasu khangladi yam fogani kamaina wangang dabida moina tawba loi yaraga tumina layo hairino asumna Aaron Kaisingna thamlakle Chorochanpur dagi mapan suba Assam Rifle lauthoklaga CRPF na mahut silagani Chief Minister N Biren Singh ge New Delhi khongsatta Prime Minister and Home Minister amadi atopa Union Minister kaya unaduna Manipur da thogliba issue asigi matangda kumna khanaduna wari sanarba matungda lamdam masida Assam Rifle bu lakthoktuna atopa forces na mahut sendoknaba miyamna taksilakhiba Wafam Singatubu Tabakto on Topoina, Mapan Suba Made, Kunitoi Suba, Assam Rifle Manipur de Giloktuna, CRPF Season Nanaba, Taurang Paikat Bahurapagi, Saru Amoina, Zorsanpur de Mapan Suba, Assam Rifle Loktuna, CRPF Namu Silagani, Adaba Battalion Aniasi, Manipur de Giloktola Matung, Zamu and Kashmir da, Targani and a Paus in Makatari. Mathangda Ganglok anigi land oidringai sida Kukina kilometer taraga manga sangba chimai kok thoktura Popi Thanaba thapa paikhale langsai thona Manipur gi irang waroi sin poraknaba Mizoram Chief Minister na apunbagi oina wari sananaba taksinba yana leire sahi ama helaglaba Manipur da tholiba Ganglok anigi irang asigi waroi sin poraknaba Mizoram gi Chief Minister Laldu Homana Ukijo organization Meitei organization amadi lenga kapunna wari sananaba taksinba yana leire haina Deccan Herald na phongba paw amana khanghalakle handak New Delhi da pangthokiba Niti Ayog mifamda Mizoram Chief Minister na Manipur gi Chief Minister N Biren Singh da apunbagi wari sanabada mediate oinaba haijakhibasu laikhre hairi Laldu Homa ge political advisor oiriba Mwanpui Punte Garang Chorochanpur da leiba Kuki village amada function yawba chatpa matamda Kuki leader singgi informal oiba mongda wari sanakhi hairi Kuki leader sing na phongdorapagi matungina hojik phawgi oina Bharat Sarkar na wari sanabagi bartan tarokku leitri hairi warosin puraknabagi wari sanaba sigi warep lawnaba Kuki singgi oina Kuki Jo Council koba umbrella body amasu semle haina pawsina makhatare Bharat Sarkar na naw sakiba parliament building nong yurakle Bharat Sarkar na New Delhi da naw sakiba parliament building nong yubagi video laibak sinba thungna social media da viral oirakre Bharat Sarkar na building asi karamba mongda amadi kaya yamna section na sakiba no haina maikai kaya dagi wahangang ba haunaragle video asida parliament gi workers singna bucket sizinaduna nong ising adu yasenba uki sahi phadriba building asi matau karamna ising yuragliba no haibagi matangda construction process kumna thijinba mathau tai haiba wafam singsu thamnaragle